PAODAM miyeng tabiribasingbu ahanbamagtada binitana taramnoksa bagaloyana kurumjari. Hauzik PAODAM asigi maroy pau pijari. Nonglei nungsina awaba tahlaba Thobal district ke imung sani kuntra taret ke miyoi samapan humpunithoi relief camp singda sangjafam loduna leiri. Manipur tholiba conflict asigi matangda kuki militant singa compromise tawbagi mathau tade haina yelhomi kanbalup ki maikai dagi phongdorakli. Sanamahi mapau taruk suba phongkre. Loyana Gaza Strip so Ezekiel gi marakta leiba Rafah border crossing gi Palestine side Israel lanmina control tokre. Mapungoi Paulo Birase Haukiba nomaizing numiki nungtilda setkiba kanbalen yawba nonglei nungsi aduda amangata thokiba amadi mayum makai mang takraba miyoi singidama district administration Thobal nangarang phawbada relief camp tarani thoi hangdokduna khudaki oiba mateng piba hore haina DC Thobal Ahanthem Subas IAS na phongdorakli wapam asi DC Thobal gi office ta pangthokpa pawgi mipa amada Ahanthem Subas IAS na phongdokibani mahakna hai District Administration Thobal na phangba report ki matungina hauzik phawbada district asigi imung Sani kuntra tareki miyoi samapan humpunithoi relief camp ta sangjafam loduna leiri. Laibak thiba len yawba kanba nonglei nungsi asina amangata thokraba singda khudaki oiba mateng piduna kanna honari. Ngarang phawbada district asida yum chanipan taramanga amangata thokibagi pau phangle. Masidagi helambasu yai field visit tawduna thijili. Lena solaba jinga mathakta kupchinba tarpolin Chani hena lekai club singamadi PRI members singi kuthangda khusinakre yum humdoki badagi lepham leitraba singi damaktadi relief camp hangdotuna mathau taba sing district administration na piduna lehalli haiki mana makhatana handaki laibak thiba len yawba kanba nonglei nungsiki thodokda amangata thokraba amadi mayum makai amangata thokraba miyoi singna hayeng me nipan phawbagi manungda amangata thokibagi photo yauna application ama DC office ta natraga magi SDO amadi SDC office ta thajin biyo haina miyamda appeal tawrakli handaki len tabasida sokraba imung sing Isai sagi soi badugi application nama koi district administration DC office tabu bigera SDO office tabu bigera SDC office paubuda hayeng tang nipan paubugi manungda thajan biu haibasima ai thamjage amukasu ai ningsingjage hayeng tang nipan paubugi manungda asok apan nangnaba mayam dugi report thajan biu ekoi gi staff lakpa laktaba ngaidana kaiginoda masigi verification lokala mutungda ekoina government site tagi immediate relief sina taba koi CGI sit kumba yenabagi ekoi khungthang lakhatpa hujare madu official lebasi yawgadi yadabni na madugi sokhiba sindugi report koi administration site petition view haiduna ai amuka hana ningsing jage Manipur da hokiba nomaizing numita len yauna kanba nonglei nungsina yung kai kaya amangata thokiba du yenglaga social worker oinam romena singjamai esigi manungda leiriba lena son kraba yum singda CGI sit ngasi yen thokre oinam romena amadi mahaki team na ngarang ayuk Asia sigi ampham singda koina satuna yengsin khi amadi amangata thoklaba singi report lokhatkhi nonglei nungsina solaba yum singa dugi yum thak kupnaba asangba CGI sit pigani haibagi thajaba piramki CGI sit singi mathau tarakpa imung singda yenthokladuna roman singhana hai Asia sigi miyamna awana mayok narakpada angamba mateng pangba haibasi mahakidi social worker amo oina tawdaba yadraba thodang amani tengbang asi mahaki leijaba sampham kharana pangbani kanagumba amatadagi mateng loba leite masi political mileage longnaba khongthang sunatte haukiba sahi tara romdagi Asia sigi miyang yaifanaba khongthang kaya paikhatpagi makha satharakpa oina thorang asi paikhatpani miyang awaba si yenglaga government su lokhatpa yaba thorang sing paikhatnaba hotnari masi pungning thogoningai ni adubo leifam leitabagi awaba si yenglaga athuba matamda thabak paikhatpiba chungani haina su phongdokhi haukiba tang mangagi pung ani ga minute tara taba adwaida akanba akhoigi khangawdana asongba len na tadana ko singmi kendra da leiriba singmi gi kendra gi jaga kharada yamna sathina jinga se hondana mang tapa tabak tuda aigi saidagi ai angamba manipur government na
नसु पीगने ने का थाजै मनपुर गवर्नमेंट पीद्रिङैदा अहामबा फासेट ओइना आइगी पॉकेटगी अंगम मंगमबा आइगी साथी मतें खरा ngasi सिंगमेगी प्रजासिंगदा जिंगसिंग आइना आई अंगम साथेगी आइना मियामदा कुदोल तमजरी आइना पिजरिबा सेदा करिगुम्बा फंगौदबा खोतबा यावगसु मखादाना लाकपिरगा आइना सोइदना आई अंगमबा आइगी साथेगी आइगी पॉकेटगी अंगम मतें पांगजगे अवाबा ताबसिंग मतें पांगजगे आइना अखोई 360 की माइकैदगी आइना माइकैदा आइना हन्ना हाइजरी हौखिबा थासिगी मंगागी नुंथिलदा लेन यावना सेटखिबा नौ नुंसिता बिष्णुपुर डिस्ट्रिक्ट की तोंगान तोंगामा खुलसिंगदा युम तेख्रबा युम हुमदोख्रबा इमुंगसिंगदा इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच ना ngarang तरपोलिन सिंग येंथोख्रे IRCS बिष्णुपुर डिस्ट्रिक्ट ब्रांच के सेक्रेटरी डॉक्टर हुइड्रोम रोमेन ट्रेजरर थोक्सोम नेताजी एग्जीक्यूटिव मेंबर सिंह वाहेंगबम तोलंगौ ख्वाइरकपम खोगेंद्रो अमदि अतै थोमी सिंहसु सरुक यादुना बिष्णुपुर डिस्ट्रिक्ट लेबा कैनौ निंगथौखोंग सुनुसिफाई अमदि अतै तोंगान तोंगांबा खुलसिंगदा कोइना चतुना लेना युम कोपलिबा तिन सिंह हुतलमलबा युमथक अपुंबा हुमदोकपा अमदि युम तेख्रबा इमुंगसिंगदा कोइना चतुना अहिंग अथिंग फाउबा तरपोलिन सिंह येंथोखी IRCS के वॉलंटियर सिंह असिना सेम साबिना बमी वाटलबा इमुंग सिंगी पोचै सिंह नोंग चोतुना मांग ताकपदगी हंथनबा तरपोलिन सिंह खंदोकपदसु मतेंग पांखी ममांग था अप्रैल कुंतरे अमदि कुनिपांगी लोनाबा हिंगदगी हापलोंग एरियादा नोंग कन्ना चुबदगी ट्रेन ताली सिंह सिंगदगी चेंथरकपा लेखोम लेनाना ट्रेन ताली फुंजिनखिबदगी तमेंगलोंग खोंगसांग रेलवे स्टेशन फाउबा ट्रेन पोचै कैमरुम पुछलकदबदो हौजिक लेप्तुना लेरे हाइरी हौजिक नोंग ताबा लेपखिबदगी नॉर्थ ईस्ट फ्रंटियर रेलवे की माइकैदगी सिनमी कैमरुम थाजिंदुना हापलोंग एरियादा ट्रेन ताली लेखोम लेनाना फुंजिनखिबदो सेंगदोकपगी थबक यामना कन्ना चथबदगी हौजिक लोइसलकले मधुदा ngasi numit ni pani rongi manungda train tali sengdokpa loiduna tamenglong khongsang railway da pochai puslaka train thunglaba yana leire hairi paus na hai hojek tamenglong khongsang railway phawba sanglakiba train sing aduda chana thangnaba cheng sing camrum yauri masida natana atopa polong kaya amasu manipur da puslaknaba yauri bani hairi मणिपुर थोलिबा कॉन्फ्लिक्ट असगी मतंगदा कुकी मिलिटेंट सिंगा मैतै फुरुका कंप्रोमाइज तौबगी मथौ तादे हाइना येलो मी कनबल्लो यमकल मणिपुर की प्रेसिडेंट लोकेन अंगोमना फोंदोक्रे वाफम असिंग असि येलो मी कनबल्लो यमकल मणिपुर की अहानबा मपो कुमोंगी थौरा अमा मणिपुर प्रेस क्लब की लोकता हॉलदा पांगथोखिबगा मरी लेना फोंदोखिबनी थौरा मदुदा एंजल चिल्ड्रन हॉस्पिटल एंड वैक्सीनेशन सेंटर की मैनेजिंग डायरेक्टर डॉक्टर ताउरेम याइखोंबा खुमन यमकल मणिपुर की प्रेसिडेंट लोकेन अंगोम एडवाइजर एस ngौबा मैतै केएस इबोमचा एनजी रघु मैतै सीएस मनीटोंबा मैतै ऑल मणिपुर अपुनबा मैतै लैमा मैरा पाइबी लुक की प्रेसिडेंट के गुनी लैमा अवांग खुनौ लमखाई मैरा पाइबी के एडवाइजर एम लता वुमेन बेंडर एसोसिएशन नंबोल बाजार के प्रेसिडेंट ए चंद्रलेखा लैमा अमदी यमकल की लीगल एडवाइजर एडवोकेट एल इंद्र कुमार सरुक याखी यमकल की प्रेसिडेंट लोकल अंगोम नहाई लायोय खरबाई पाइपु सिंह थंबिरंबा मैतै अखोगी चन्न लोंचा थक्सी खासी अखोगी चन्नबी कया सिबो ngak senduna malenggi phambakda maitai haiba phurup asi hingli haiba uthokpa haibasi lup asigi pandamni yeknaba singna masing langamdana yelomi phurup ama oiriba maitai phurupta landarakliba asi manipurda lairiba yelomi phurup khudingmaki miyoi singna ama toina thengnaminaduna tangdu leitaba lamda ama oiraknaba hanba leitana honaminasi India lengana manipurda tholiba conflict asigi waroisin ama puraknaba honabada karigumba maitai phurupta invite torokpa taragadi yelomi phurup maitai nalamda masta lairiba miya amadi civil society organization singgi apunba mifa ama phamduna aikhoigi oiba common agenda ama thamlaba matamdata wari sanagani hainasu phongdokhi kuki singna gogi separate administration talibasi aikona irailana tarai na India government abasung akoi Manipur gi akoi gi lairiba akoi yelomi ochariba akoi maitai purumna akoi gi agenda akoi na thamiba demand akoi na pamiba pandam madu pungdragati kadongwe su akoi kuki singa akoi compromise takom thokte akoi yelomi kanbaluki maikai dagidi compromise sutok to ba bapam asi media gi thongda asi ai bapam asi thamjage
Kuki singna maitai khakta tana lamdam asigi yelongmi phuru ama oiriba kom phuru ke miyoi singda toina phuba khulda changlaga nomai kapsen ba sel khomba kaya leptana chatharakli hokiba megi tang mari gi numidang pung ni parom tarakpada KNF MC German gi luching makhada leiba volunteer sing oigani haina thajaba khulai matik chana paiba singna ichum kom kairak khulda changduna nomai kapagloyana masagi sahi yangkhaini parom suraba keti kom koba ahlama phaduna puro matung minungsi khangdana phurga hundok longki asigumba minungsi yaudaba pangdabagi saja asi Federation of Haumina condemn tawi haina Federation of Haumi gi presence hapam jadumani na thorakpa cherol amana hairi zero asna hai isung kum da tholiba thodo asina ngasina han banate mamang da su kaira hana khulgi sip amadi nupi angang singda kihan khanganba phu jaiba kaya ma thokre Kuki lalauba singna tatana otpada khangba ngamdabadagi Manipur government da wakatuna mapamaduda matamatangi oina Manipur police ngak senduna lakibani hairi May ahumdagi kuki terrorist singna maitai dalandara kraw matungda lamdamasigi missing yamjadaba purup singda toina ot naibagi thabak chathaduna lakli masibu kanjanaba Manipur government ke maikai dagi makhoi bu ngak senaba athuba matamda thabak lokhapam thoi loinana purup singa sigi youth singsu masa masagi makhul ngak naba athubada thorang lokhapam thoi hairi Haujik tholiba irang asna maram oiduna loijing loyada leiriba miyamda achauba awaba mamayoknabana maram oiraga ana ayek yaurakpada sel leitabana imphal tana chatuna ana layeng bai khudong chadaba kaya ama mayoknariba sidagi miyamgidamak kathokpa amaga loyana ngasi National Charitable Hospital Moirangna Siza Hospital kusamnaduna nongmagi oiba free health camp ama ngasi Moirangda pangthokre National Charitable Hospital Moirangda pangthokiba free medical camp aduda Siza Hospital gi Dr. Tara amadi National Charitable Hospital Moirangi Dr. Ani loinana Hospital ani asigi nurse amadi technician staff kunthra romna mateng pangna angang yauna miyoi satro henbada ana layeng chathakibaga loinana National Charitable Hospital Moirangda medicine company singna mateng pirakpa hita langthak kayasu lemna pikhi Nasigi pre-medical camp aduga marilena National Charitable Hospital Moirangi Managing Director Y Surjit Kuman phangdokibada ngasi pangtholiba medical camp asida aruba na ba yauri hairiba patient sing asigi damaktaso makhatana hospital asda layeng naba Siza Hospital amadi Atopa Imphal Hospital Singatanaduna Dr. Singh Sayol Khudingi National Charitable Hospital Latuna Layeng Nabagi Kudong Chabasu Honazare Maramaduna Paikhaliba System Asna Haitabada Lairiba Loijing Loyagi Miyamda Ana Layengi Specialist Dr. Singha Hapta Khudingi Unabagi Kudong Chaba Madi Kanaba Kharadi Pangbang Amlagani Haina Mahana Makhataki ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯄꯤꯕꯤꯔꯒ ꯄꯦꯁꯦꯟꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯆꯈꯤꯕꯒꯤ ꯃꯈꯣꯏꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯖꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯣꯛꯆꯩ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯃꯌꯥꯝ ꯀꯠꯊꯣꯛꯄ ꯏꯔꯝꯗꯝꯁꯤꯒꯤ ꯋꯥꯔ ꯃꯇꯝꯗ ꯖꯒꯥꯁꯤꯗ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯗꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯤꯡꯗ ꯃꯗꯨ ꯍꯛꯊꯦꯡꯅꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯁꯤꯒꯤ ꯌꯦꯡꯂꯤꯕꯁꯤꯗ ꯗꯣꯛꯇꯔ 12 ꯃꯨꯛꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯌꯦꯡꯖꯩ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯌꯥꯎꯖꯔꯒ ꯃꯔꯨꯑꯣꯏꯅ ꯁꯤꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ 10 ꯔꯣꯝ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨ ꯄꯨꯟꯅ ꯅꯔꯁ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯑꯣꯔꯗꯤꯅꯦꯠ ꯁ꯭ꯇꯥꯐ ꯌꯥꯎꯔꯒ ꯃꯣꯏ 30ꯃꯨꯛ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯃꯤ 90 ꯃꯨꯛꯅ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯑꯅꯥꯕ ꯆꯥꯇ꯭ꯔꯨꯛ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯃꯁꯤꯃꯇꯪ ꯈꯪꯍꯟꯖꯔꯤ Tholiba Lanasna Maramoraga Lanjanaratuna Saiton Leba the Lamjing Maira Mahikolda Mahimasing Tamliba Mahiro Singda Mahimasing Tambada Sangba Polamamadi Sanabagi Polam Sing Kusina Kray Hariba Skulasida Social Worker Toxom Sunil Maitei Estex Fight Studio Gi Provider Tangjam Premananda Amadi Brand Science Northeast Region Gi MD Oinam Gold Flag Na Laktuna Indoor Games Ki Item Kaya Amadi Pen Pencil T-shirt Na Singba Kaya Ama Awat Apana Thalaba Satra Sing Sigi Khara makhai to warabasu men khatnaba mateng pangbiramba sigdama school asigi principal na hainingai leitana thagatpa phongdorakli haukiba sahi lesing ani kulumdagi me ahumdagi tholakkiba tujunglaba thodokna laibak thiba ohelaba satra kayagi punsida anoba sa pibiriba the lamjing maira mahikolna akanba nong nungsikki marakta lanjengnaраklaba angang singbu mahimasing tambiduna lakli Voluntary Health Association of India Delhi ga khusam naraga Tripura Voluntary Health Association Gujarat Voluntary Health Association Manipur
Voluntary Health Association amadi People's Resource Development Association PRDA Bisnupurna Sinduna Santhong Awang Relief Camp Bisnupur District laiba internally displaced person Singda Tiffin Maudramari Sanitary Pad amadi imung humphum doida blanket sing ngasi yenthokre Maitai Thapalonda Tha Khudingi Puthokpa Laining Thosana Mahi Mapau Handak Taruk Chubo Oina Talent Thagi Mapau Phongkre Pause Pubiriba Manipur Hawker Association Kuthangda Yohankiba Mapau Khusinabagi Tharamda Hawker Association Secretary Laikuram Surjitna Haikibada Handak Mahusagi Pibam Kairakpadagi Mahusa Lairembigi Asawbana Imung Kaya Amangata Thokiba Mahi Marong Kaya Manghankiba Duda Awaba Tarabasing Pamda Saruk Yaraduna Nungaitaba Phongdoki Matungda Asigumba Awana Si Amuhana Thoktaba Thauzal Pinabirasanu Haina Thauniki Maitai Yening Honkiba Yaiparaba Kalen Thana Lakpada Amuhana Yellow Puruki Yek Salaja Singbu Hena Mapangan Kanbo Oirashanu Haikibagaloyana Nongju Nungsha Naidana Asigumba Mamal Yamlaba Mapawasi Hawker Association Yumthong Kuding Yohanba Madi LSDB na Leptana Puthokpada Nungaiba Phongdoki Ngasigi Thoramaduda LSDB gi VP Vidyapati Senjam Member Secretary Loisangi Thongmi Madi Hawker Association gi Thaupuba Kayasu Charuk Yaki Lena Sanami Temple Sindi Dama City, Evo, Lieutenant Putopon, Magiga Mukta, Sanami Temple, the Doctor, Migrated My Tokana, Lady coming on Sisum Kai with the Iran, remember Iran, Takarpa, Regia for the Halkarakusina, Wana, Nagamayam Sincere. Talent has in a lap for the key, I know we're using a more snow and I'm going to Okay, so Cindy Maggie, Mayamda, Pibam Patraba Impal to Yaripok Lambigi Wangkemdagi Irilbung Tongkong Pawada Lariba Pot Hall Sing Kairao Kendragi MLA and PDS Chairman Loremba Ramesor Maitay Amazon Salaiza Pibarel Punsi Maruki Thomi Sing Nangasidagi Semzin Baho Kray Lambi Asigi Pot Hall Sing Manbada Mercenary Sing MLA Loremba Ramesor Maitay na Putoki Aduga SPP MG Volunteer Mayamna Lambi Sembada Mateng Pangki Miyang Chato Sinda Kwaidagi Marui Balambi Amo Oiriba Impal to Yaripok Lambia Sigi Pibam Asuki Matik Pibam Patana Lady Lambigi Mapam Kayada Pot Hall Sing Labana Miyang Chato Senda Asuki Matik Awaba Oiri Miyam na Hosik Chato Senda Tenariba Awaba Mayam Si Yenglaga MLA na Magi Poketagi Sampam Putolaga Pot Hall Sing Men Bagi Tabak Hobani Aikoi Maselgi Marakta Manaba Kunaima Purakpa Ngamdaba Habsi Laibak Tibani Haina Universal Mother Organization ki President Moirangthem Sorojini Leimana Phongdokre Ngasi Lamphelda Leiba Luk Asigi Office ta Pangthokiba Pawgi Miphamada Wafam asi Phongdoladuna Sorojini na hai Hauzik Manipur gi Oiraba Phibam asi India ki phiba nungda tilubadagini Mamang Saida COVID-19 na miyam khamthengna waruraba matung ngasina amuk khangauduna me ahumdagi kuki terrorist singna landarakduna maisa lakhi masida mamaleba punungsiba ireisa singna amatta oina punsinduna ireiba iramdang kanminasi loinana lamdamasta leiriba nupi singda khut tharakpa nupi singbu kaisu leitana khalak leba singasi punna thengnaminasi amadi ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯂꯕ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯝꯂꯦꯟ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯏꯁꯤꯗ ꯀꯔꯝꯕꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕꯅꯣ ꯀꯔꯝꯕꯅ ꯑꯆꯨꯝꯕ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯊꯤꯗꯣꯛꯑꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯆꯪꯏ ꯄꯥꯏꯃꯤꯟꯅꯕ ꯆꯪꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯆꯪꯏ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯒꯗꯧꯕ ꯁꯔꯨꯛꯄꯨꯗꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯧꯕ ꯂꯨꯆꯤꯡꯕꯤꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯟꯊꯣꯛꯑꯒ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒꯨꯝꯂꯕ ꯔꯥꯖꯅꯤ ꯃꯇꯝꯒꯤ ꯂꯥꯛꯄ ꯑꯑꯣꯟꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥꯖꯅꯤꯇꯤꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ UMOꯒꯤ ꯁꯥꯏꯠꯇꯒꯤ
Gaza Strip amasung Egypt gi marakta leiba Rafah border crossing gi Palestine side ado Israeli landmina operation control tawkre Israeli landmina haikibada ngarang numidang Rafah crossing gi Gazan side ado IDF army troops na control tawre terrorist natraga terror infrastructure leibra haibadu kupna yengsali area adu da leiba look mayam amadi miyamdi safagada mafamda hongdokrabani hairi Rafah da Israel na attack zatharakrabagi matungda militant kun hatkre Rafah gi southern Gaza city da su Israel na strike chathaba hokre hairi Egyptian quarterly ceasefire proposal di Hamas na yakrabani amaromda Qatar gi foreign ministry na haikibada indirect Israel amasung Hamas ki marakta chathagadaba indirect negotiation gi dama makhoi gi delegation Cairo da chatlagani Delhi Chief Minister amasung Aam Aadmi Party AAP convener Arvind Kejriwal na bel PBO haina tharakiba petition hearing tawra matungda Supreme Court na haikibada mikhal leibana maram oiraduna AAP Supremo da interim bel pinaba khanaraba yai Top Court asana Enforcement Directorate ED da khangan kibada interim bel piraba yai natraga piradasu yai ED na hearing gidamak sem saduna leigidabani March kunmathoi da mahak phakibadagi Kejriwal Tihar jail gi judicial custody da laraklibani Kejriwal na tharakpa petition gi matangda ED gi response ki maramda Supreme Court na notice pikrabani investigation amadi summon sing attend tawdabagi maramna High Court na mahakpu phariba du thingkidabani hairi Delhi government ki liquor excise policy ga marilayana money laundering gi charge Kejriwal na mayoknari Hauziaroi bada marar pa mukana pijari Nonglai nungsina awaba tahalaba Thobal district ki imung zani kuntra taret ki miyoi samapan humphuni toy relief camp singda changjapam loduna leiri Manipur da tholiba conflict asigi matangda kuki militant singa compromise tawbagi mathau tade haina yalomi kanballuk ki maikai dagi phongdorakli Sanamahi Mapau Taruk Suba Pongkre Loinana Gaza Strip amasung Egypt gi marakta leiba Rafah border crossing gi Palestine side Israeli landmina control tawkre Ngasigidi paudam pijaba matanga solution jare miyeng tabiri basing bamukana kurumjari